Kurumjare, ISTV Pauming Tabir Simutaram Nokchire, Hosumaro Pau. Jiribam to pull Imphal railway line in Solution Iteraret Fobaki Manunda Lushinanaba, Manipuri Chief Minister North East Council Gimme from that Taksin Cray. District Consumers Dispute Redressal Forum gi President Kanbada Aran Batorabade, and Goiba Tabak Lokani Haina, Ambagi President Kaidem Manina High Cray. Amade. Social Welfare Department ki Asoiba Lebana, employees singi Tha Tarani Toigi, Tolopi Bangam Devane, Lieutenant Kongjang Sanction Kigani Hade. Housing Mapunga Pau. National Project Amo Oina Paika Liba Jiribam to pull Imphal Railway Line as saying solution ani Taratere Fabaki Manunda, Lushinaba, Manipuri Chief Minister Okram Ibobina, North East Council Gi Humpunito Suba Plenary Session da Pukatuna Taksin Cray. New Delhi gi began Bawan da Donor Minister Pawan Singh Katuwarna chair logduna pangtok kiba session na sida Chief Minister na wafam si pukat kibani mifam sida wangang laduna Chief Minister na railway line asigi mapung oiba physical progress ta da humpuni thoi lochele thabaga si lochina ba pandam in solution ani tara taruktegi in solution ani tara tareta sangdokre in solution ani tara hundoi tara mari da darkar oiba budget crore lising amaga chani gi manungda supnagi lupa crore chamri yangkai khak budget provision the lake project asi matam chana lusin bangam nanaba budget ki senpham hengat pinaba NEC amasung donor minister na Ministry of Finance da takshin binaba pungning singsin ke Imphal airport po international ki thakta ongkhat pagi matang da paladuna state sarkar na law unaba lam acre chamri marfudra loksinduna airport authority da signakre athuba matam da international airport ama oina onana bagi thabak yangsin binaba civil aviation ministry gi pungning singsin ke Barak Turel amasung Loktak Pat asi ising lambi oiba yabagi kurung chaba leibana Manipur da inland water transport ama lehanana ba detailed project report ama sem sanabagi damak inland waterway authority of India na state government pu mateng pangbina ba pungning singsin ke Ising lambi asina PDS ki polam sing yauna atai potchai sing putok pusin tawbada manung hanjin na lairiba Tamenglong amasung Churachandpur gi khul kaya da chawna mateng pangani NEC na Mericom Boxing Academy gidamak mateng pina ba yarakpa amasung ahanba North East India Expedition Mount Everest sponsor tokibagi damak thagatpa fungdoke NEC gi lamjing makhada Manipur da National World Class ke National Football Academy ama thamnana ba amasung Regional Mountaineering Training Institute ama lamdan da linkhatnana ba state sarkar na DPR sem sare Chief Minister na makha taraduna NEC na insolution ani tara hundoi tara mari ki oina lupa crore nifu mari lak yangkhaini thoi pirakliba asida darkar oiba chang adu yobangam de chaliba senba chahi asida hojik chathariba project sing loshinana ba lupa crore chahum marfudra mari lak kunthra hundoi darkar oi masigi mathakta project kaya budget leitabadagi thabak sing lepatari chathariba project sing ase maru oina lobiduna darkar oiba fund pibinaba pukat ke plenary session asida Chief Minister na Chief Secretary DS Punia Additional Chief Secretary Planning RR Rasmi Commissioner Power Rajesh Agarwal Planning Director TS Munindro Joint Director Planning and Kulkarani Devi amasung PWD gi Additional Chief Engineer CS Tiken Loinake Ngarang Chief Minister na Prime Minister Dr. Manmohan Singh, Home Minister Sushil Kumar Sindhe, Finance Minister P. Chidambaram, Railway Minister Malik Arjun Kharge, amasung Planning Commission ge Deputy Chairman Montek Singh Alwa Liasu Unaki Hare. Consumer Dispute Redressal Forum ge President Ahungi Pham Longnana ba pangthokiba interview da Selection Committee na recommend tawduna sarkar da langkhat khraba miyoi sing khanbagi mahuta naunamu Consumer Affairs Food and Public Distribution na President Ahungi Pham Longnana ba notice thorakpadagi wathok oirakli ba sigi matang da All Manipur Bar Association ge President Khaidem Manina ISTV News ka unabada wafam kaya fungdorakli Wato sigi matang da mahakna haikibada Selection Committee na khankraba miyoibu chanaba yaroi haibase sarkar gi aranba khongthang ni hiram sigi matang da Minister amade angam athok singna khangna chanaba mi longnanaba amade corruption tongnanaba honaraklabadi ain gi oiba thabak lahutkani haike Department na pamba chowsang na pamba mantri na singna pamba adumba miyoi matik chadaba miyoi pulgaudi puto ga hapnanaba natraga prasa charaga hapna nabi report ase male anu masi tawroi dabna ba masi aina chu yaroi
आइन की मंत्री लोग पता मसी यार हो या गवर्नमेंट की मरी लेना अथॉरिटी लासिगुम्बा आराना हुई संजा थुमजा तौनन बिगी लंबी पीबुगुम थोपा मसे तौदनबा आइना वार्निंग तौजरी अपील तौजरी अदुगा ब्राइबरी तौरेरगा मंत्री की मरी मता खंगना चानबा नत्रगा चौसांगी अदुगमी की पोट अदो मधु तौसु तौखम थोकते तौरमोयन चुखली तौरम बतारगदी मधु अखोय यारोय strongly against challenge tone both legally and miam de exposed to Amarom da Consumers Club Manipur ge Secretary Purna Sandrana Phongdorak pada Consumer Singi Hak Phangnana ba honaga doriba District Consumers Dispute Redressal Forum ge President Khanbada Minister ge Khuchabi Khanana ba honaraklabadi Consumer Singna Masagi Hak Jab Chana Phangbangam loi Hana recommend tawkraba miyo singa se lam masida hen experience leiraba ngaktani Selection Committee na khankiba makoi ahumak adumak President ohenana ba sarkar na thabak paikadabani haina phongdorakli Hana almost a selection committee, almost in a kind of committee among known cut Talaga. I don't want how can I have a city about the Matung Hutava, Gomingi, Ningani Petova, Matung Tara, but Tabaki, the Quena Toka, Tabaki, another Laruka de Potato, Smanato, hanging Dignity Lena, and Masagi on interest Natava, public interest. Masagi precaution to public na kari hari public kari pamige se magoi pare sarkar se public ko ta ga asing ma sum bayam ne kayani experience lewa long experience lewa habita adum ma misak na asina um khalen jani habita Manipur Sarkar ge Social Welfare Department na matam ge utilization certificate amadi atai mari laina ba thabak sing paikhat hodabana ICDS karmachari singi tha tara ni thoigi tolop pitok pangam dabani tha tara ni thoigi tolop pitok triba fawa makhal makha kaya gi khongjang changsin gani haina All Manipur ICDS Employee Union ge Secretary S Nibarani na pawmi sing da phongdo kre ngasi Social Welfare Department ge Head Office ta pangthokpa wakat mifam ga mari laina na pangthokpa paw gi mifam amada Magna wafuma se phongdo khibani handakta Minister Mirabai na tha manga gi tolop pithok na ba honari haibasi yaba ngamloi phongdo khe State government na piga daba 10% si khoi gi dakar roiba amount tu sudabana maram oidana akoi gi center da gi pesa se yamna watna thadok pidai aduna first installment ka second installment ka si punchal laga 26 crore 66 lakhs 57,000 si akoi second installment group si mesigi fund release to bigi akoi copy phangzare du hai riba si asengna di for the year 2013-14 gi pasena second installment onda gibi rakani hai riba si tha amada akoi gi staff singi salary ne anganwadi worker and helper singi honorarium punna akoi madam respected minister na so habi kre 6.11 crores taka oi 11 lakhs se ado 6.5 crores ado taka oi bani aduna masidi tha manga dilai adana tha taruki ne na pire ba sa se tha manga dilai na tha mari khitang kona ba adu ba amount ne Science Teachers Forum Manipur na Rashtriya Vigyan Evam Prodogiki Sanchar Parisad DST Government of India amasung Department of Science and Technology Government of Manipur ga khusamnaduna Gunmathoi Subad National Children's Science Congress ka mari leinana nomagi oiba state level workshop ama DM College da pangthokre Haukiba June Tara Mapalda Yai Report Changam Dabidagi Mahiroi Nupi Masa Ama Rape Tobagi Thodoka Mari Lenana Mara Labor Sing Atumatam da Tidoktuna Angi Matungina Cherak Pigani Haiduna Manipurgi DZP na Thazaba Pirapabu Andro Kendrogi MLA TS Syam Kumar na Thagat Pafungdo Kre ngasi MLA asiki quarter da pawmi singa unaba amada Syam Kumar na makha taraduna thodog aduda Chennai haiba itosa alias Rafis Ahmad pu JC amadi mahiroi lup kayaga loina na ngasi police ta sinakre thodog asigi DZP na investigating team ama linkatuna atubamatamda mara leba sing thidok na ba honagani haibasi thagat ningai ni matung tarakpada su thodog asiga mari leinana jenaba sing police na phaba lakumatamda JC amadi praja singna cooperation pigani haina su MLA na thajaba pikhe Police Department na haiba sumba mara le mission di thidok pada koi mun singno mission koi pick up to ke hairo pakanta JC amadi sangsan mayam amadi khungi praja mayam amadi ai samang na koina madu cooperation pigani aduga seida mara leiba mission du taseng na police na thirakpa mission da do pe yaro de koina madu mara le ne logane hai mission du koina su police na
एनी टाइम लापदा फाबा लापदा कोइदा अखोइनसु कॉर्पोरेशन पीगनी हायो संसार में कॉर्पोरेशन पीगनी अमरोमदा ngarang thawdok adugi matangda MSF Thawal District Committee gi President Mehtapna pause sing amadi ISTV News ta Thawal SDPO haikiba adu Yairipoki SDPO haigadabani hainasu sengdorokle Haukiba July 15 da Thawal District Commando na numit asigi nungthil pung anirom tabada Palel Bazar da chathaba operation amada nupa masa ani recruit tawrambagi fare hariba atopam giri chahi ni fumathoi apokpa laikhidraba manager wangkhaiding tempu krimapal mamang lekai part B hariba mu asi RPF amadi masigilan misanglu PLA ga karigumba hiram amatada mari leinade haina front asigi Department of Publicity Chief Bangkim na tholakpa cherol amana sengdorakle chahi nauri bi nupi masa ama nongmi bungda izat mangan biki haibada chena ba pritam ngasi tagal patalaiba juvenile court ta puthokadabadu board ki member masing subdabadagi puthokidre Mafam asida mahak putokani haiba pau phangbadagi victim gi imung manung amadi civil society organization gi miyoi kayasu ngaiduna leike Principal Magistrate CS Brajachansu laktuna wayal chathanaba honake adumapu board member oigadaba Social Welfare Department ki mihud Roli amadi Rosie laktabana maram oiraga mathangi tarik kulumdoi fawba yethokre victim gi counselor oiriba advocate na phungdorakpada victim gi mamana chathariba procedure asida imung manungi oina yawhan biu haina application ama thaki loinana accused oiribagi imung manungi maikedagisu mapu bail pibina ba application ama pisinke adumoina ma quorum phadabadagi proceeding chathaki dabana maram oiraga application animak pending da thamki hari ngasi Jiribam da leiba petrol pump da sell gi demand toba lakpa United Tribal Liberation Army utlagi self style General Secretary Imphal Police na fare hare pharbami adudi Sonia Guite Jaikunmapan apok palan minthang New Lamka Churachandpur dagini mabu phamadu da sell lobu lakadore haiba akaknaba pau phangbadagi petrol pump maya da civil dress set pa police personnel sing chaithok tuna thamke hare ISTV News na phangba pau gi machungina Sonia Guite ase kunithoi suba AR gi gari da tongduna laklaga khara lapa mafamda gari adu khamallaba matungda petrol pump adu da changlakkhibani hare box samada paisa sing hapa sajinaraga piraba matungda nongmaina namlaga fabani hare tanjadu da kunthoi suba AR gi Major M Anand Tanti kauba amana Jiribam Police Station da laklaga Sonio makhoi gi mini mark surrender to lakpani thado haina pressure tauki maduda additional SP Manager na mahak sel gi demand to lakpani thadok loi haibada SP da khut tharakhi hare manak nakpada leiba police personnel singna su Manager adu da khut hanki hare paw asina makha taraduna Manager asigi matakta case amasu lokhalagani hare atopa paw amada Imphal West District Police na UNLF ki active worker ama ngarang fare hare pharbami adudi Naurem Deven Kumar alias Bruce chahi ni funithoi apokpa Nobin Chandra tauthong aphaiba lamsang thong maningdagini hare Manipur gi boxer Mary Kong gi punsi wari ga mari leinana puthokadawriba film da Mary Kong gi saktam langadawriba actor Priyanka Chopra ngarang Imphal da thunglerba matungda ngase Paumi Singa Hotel Classic ta unakre film ase saknairaba Sanjay Lila Bansali na puthokadabani amadi direction na Umang Kumar na pigadabani Imphal gi khongsat asigi matangda Paumi Singna hangba wahangi pakhumda Priyanka Chopra na film ase boxer amaga mari leinaba maramna mahaksu akanba sajel tawduna hotna batangai fade film ase Imphal amadi Bharat ki atai mafam singda namgani film ase da lamdam asigi film actor sing yawgani yawroi haibasi hojik fawbagi di chap chana khangba ngamdre film ase Manipur gi praja singna yamna pamna ba film ama oigani haibagi achet pathajaba lai phungdokhe We just came here on research purposes, that's all. I will have to become a boxer. There's still so much that we have to put in through the film, and I think it's very early to make decisions and conjunctures on what the story is about. It is going to be based on a part of her life, a very important part of her life. Lamphelgi Kombire Ketel Manakta Leiba Langol Clinic Mamangda ngasi ayuk angan bada Chinese hand grenade amaleramle. Police ki bomb expert laktuna soyangam yauduna lokhat kre. Handak nong khara takhiba aduda Nauria pakhang lakpa kendra gi manung chanba langthabal lepki low lingba loiraba low pari chapter rom ising thumjin kre. Hariba mafam singasi ngasi kendra gi MLA RK Anand
IFCD gi executive engineer Ranbir amade official kayaga loinana chatuni yangsinkhre MLA RK Anandna khongchat aduga mari leinana haikhibada nong khara hek tabaga waisal maril dagi pathoraktuna lobuk singda ising thumjinbagi thodok yamna toina thokle waisal maril ase kendra mangagi ising chithaphamni waisal maril ase sarkarna kayarak sengba amadi project saduna semnana bahonare waisal marilgi ising imai wangbana ising thumjin khraba lobuk sing asidagi ising sithana bahona bada khudong sadaba kaya mayoknare waisal maringi damakta tung koina chanagadaba major project ama paikhat pa darkar oire ising hanthakhraba matungda department ki maikei dagi kari tobu yabage haibadu yengsingane masida miyamna mateng pangbiu haikhe nong khang ni ka nong tabda sifim si utargadi continuously monsoon lakani थामनी नोंग सुतारखिनी अदाइदि करी करम मोंग लाखदगे हाबसी एडवांस होइना हाइगद्रा मसी असेसमेंट अमा रिव्यू तो चंग याय द खैगे ngसी ai लाखनी मेजर प्लान पॉलिसी मा हाइगद्रा मरुइना खैगे कनो हाइटार मास्टर प्लान गमा तौरगा मसी फॉर ऑल टाइम टू कम मसी खैना परमानेंट होइबा पॉलिसी म तौरगदि सिगी मसी प्रजा सिंग थेनरी बाइगे केंद्र दंतना Samtung the Sugun Manda, Nambol, the Winam, the Wangway the Tinrim, the Kukum Mandi. Kangkum Kulda Laloba Masel Nong May Kamna Kibalate Haina Kangkum Beleski Chief SP Peter Nathador Pachero Amana Kangalale. Technopol Kendragi MLA DK Korungtangi Mayamba Tokpa DK James Bu Hatpada Jenaba Musing Pananaba Police na Lokalakpa Tabak Thoram Singda Apanba Pibabu Yaning the Fundoktuna Missy Sikimatang the same Kiba JC Yauna Tongan Tongan but Lukayananga se Palelam Kaida Infal More Lambi Ting Bagitabak Chata Craig Lambi Ting Basina Maram Oduna Miyamna Kudong Sadabakaya Mayokna Ke Missy Sikimatang the Police na Satari Batizin Bagi Tabakta Miyamna Mateng Pangbiu Haina JC Mioy Amade Kongjanga Sibu Sagali but Mio Singna Fundorakle. The investigation process is making pangshe, we have to pass it, and we immun justice can deliver to say Kango dan ikon kind of ban tawugi maram si hierarchy uncertain. We are trying to meet some leaders of that which was ban yesterday. They are not accept us. That's why we are booked to declare 24 hours ban. After that, adu matungda ko kari tawuga we cannot comment. All Manipur Government Higher Secondary Lecturers Welfare Association gi Luchingba Singna ngasi Governor Gurbachan Jagat Unaduna Higher Secondary School singi award apagi matangda memorandum ama pisin krehade ngasi TZ Higher Secondary School da Association asigi President T Pramodini Devi Vice President M Devendra General Secretary N Joy Kumar amade Joint Secretary Dr N Arun Kumar yauna paugi mifam pangthokre paugi mifam aduda General Secretary Joy Kumar na phongdokhibada ngasi Governor Unaduna memorandum pisin khiba aduda state asida hena phaba education system lehanaba wafam yauba memorandum ama pisin ki governor gi maikei dagi chief minister da award passing adu menkhanaba khangalagani haiba paukum pirakle haike Joint Secretary Arun Kumar na Governor Unaduna taksin kiba aduda hojik masing yamlaba nupi mahiroi sing Higher Secondary School kharada thomjilakpadagi mayokna riba khudong sadaba sing kokhannaba anoba nupi khaktage Higher Secondary School ama linkhanaba common admission and fee na chingba chana hannaba Imphal manungge Higher Secondary nipanda Wi-Fi amadi solar panel na chingba haptuna semgatnaba Apaba Mahiroi Singda laptop Yenthoknaba wafam na chingba Taksilamki Habina chingba wafam kaya phongdokhe Meritorious to Bangang Singda Masiki Posi laptop na chingba Yenthokpidina government school at Tamil Bangang Singsi Masi interest of Sian Masi wafam chingba Wana Tanjaram Kendra Vidyalaya Sangathan Navodaya Vidyalaya Samiti da Laidiba Officer Sing Happy Monsiga Manana Manipuri state government gi Education Department is the talking about. So, my now, see what Sana Konung Kanaba Miam Nangasi Kongjang Changchile, Sana Konung Semga Sagat Luki, Makada Zangchilakliba Kongjangasi, Ngasigatana, Nimit Kunmarini Sure, Ngasi United Manipur Muslim Women's Development Organization, Jingmerong Maning Awang Lekai, Handloom and Handicraft Organization Amade, Sana Konung Semga Sagat Paluki, member Sing, Ngasi Kongjang Dasaruk Yake, Kongjang Amari Lenana, United Manipur Muslim Women's Development Organization President Anuwari Nurjahana Funglu Kibada, Manipur da Muslim Lerakiba Ase,
ase maidingu khagemba gi haktagini sana konung loksin gani haina government na loriba fireb ase manipur da chahi lising ani hena ningthau panduna leirakpa leibak ni haiba miyam khangan ba honarakpa thausil ni haina lowe sana konung kanaba honabada pangal singsu angamba thaudang yagani phungdukhe ngasi India gi policy amagi makhada Manipur da ningthau palam ni haiba mami ta draba madu muthatna ba changa pokhongjang ni haina khoi lawdaba ngamde masi gi khuding maksi ngasi Manipur da khundari ba Manipur muslim na so ngasi ining thawna pangal haina thon biram laba Manipur pangan na so masdai da tumina lai thoi aduga sana konung lawsin bhaiba se aikona so ya ya ningde masi lawsin ba yadaba Manipur gi saktam mama ning thau paringe saktam mama manghan na silakwa policy amani aduna maram aduna muslim sina chatumina lai to oi chapchana thengna gani aikoina so masi loksan ba so ya ning dai ba polama aikoi united manipur muslim women development organization gi mai kai degi so organization gi president amana ma degi mo sin jara ni ma se thamjari UBI Rims branch ke business correspondent oiba laren kabi awang laikai dagi W Brozen kauba mioi ama pension yena ba honoring aida police na maram chadana pharaga matam sangna detain tawrure haina paumi singda pen da phongdokre ngasi news recorder laiba ipak film production gi office ta pangthoki ba pau gi mifam amada Brozen masana phongdokhi bada state amasung national all age pension disabled pension amade Indira Gandhi widow pension yenthokna bagi damak mahakna ngarang Fayengi hanagi pradhan maimu koba amagi mayumda thaurang tawringaida lamsang osi laktuna mahaki thabak thoram adu thingbada natana Imphal West SP gi office ta phaduna purakhe mafam aduda sangna detain tawduna thamkhe Imphal West ki SP na hiramasigi matangda DC ga bank manager ga wari sanadriba fawba pension yenthokpa yaroi haibagi athingba pibadagi makata na pension yenthokpa ngamdre Social welfare ki guideline matung ina BCA singna biometric account hangalaba matungda pensioner singda senfam sing adu pigadabane asigumba chamamna ba thodok asina makata na BCA singna pension yenthokpa ngamloidabagi phibamda leire haike pawgi mifamadu da sarugya khiba UBI amasung Allahabad bank ke area coordinator joina phungdokibada all India ge norm soina pension yenthokna ba hona bada police na maram chadana khut thingjin ba asi pende hojiki matamda MG NRGS phawba lanai bank account da changhanna ba thaurang tawraklaba matam asida asigumba police ki athingba asina beneficiary singda sel yenthokpada chaungna apan mapiragani asigumba thawong makha chathahaningde phungdukhe asama puraga chatini habadi jaga duna na disa gi dami na mun ko yauta di khana gi member oro pradhan oro ma gi khale da male moina card therapy ga da bane adu pi na ba jo tene ma na ma ga han thok tong na mani adu da gi wala te moina pu ji chei ma ka tani chi tong du ji mayam ni adu khana bu du gi mai na sala ga mi ngai to ko ga pi na ba ne ma na tong adi mai clarification na ma order ma thok ba gi bai ji ka na ya police ki ora mo ko jen ba ngam mo ye ro aduna moina lo thu paisa che bank ta deposit toksangrani matam aduna moina tumaina order pirakanda DC mayam na police ki oro any transaction je aduni matung da tawrani Chatkiba July ki tang tara manga da Khwairaman Bazar da lamhangna dunna leirambi nupi macha ama nupi kharana Childline Imphal da sinaramkhe haribi nupi macha se numit adumakta da Childline Imphal dagi mafam khangdana mangkhre haina Childline Imphal na Imphal police station da wakat khre mafam khangdana mangkhraba nupi macha adudi thongam nganthoi debi chaitara taruk apokpa TS Pisak Singh yumnam khunau wangkhai khunau dagine magfut mangarong wangi kuchu ngawi Wauthang na ba machugi fanek ama setke angauba furit ama litki hare kanaguma singna hariba nupi macha se thengnarabade manakna police station natraga Childline Imphal gi telephone number 1098 ta pau pibiu hare Paungna Bazar gi akoibada leiba hotel kharada leiramba leisabi pakhang amade mayum palaba nupa nupi kaya Organization for Indian Crime Against Women's na fagat kre Parba Musing ase tidib lambida leiba Robita Women's Short Stay Home da paumi singi mamang da putokre Musing adu Prince Lodge Northern Lodge amade City Heart hariba hotel singa sida leirambane Robita na phungdokibada khongjang ase makhata na chathakigani phagalaba Musing City Police da sinakragani hare
कोई मिनी बान थाई अदो मसी अकोई इम्फाल वेस्ट की अकोई सार एसपी सार जयदगी मोदे फोन तो चलकांदा अकोई सब ड्राइव नि अदो जिंगा अकोई सिटी पुलिस दा मसे अकोई सारगा पाव फोन नजर अदो सिटी पुलिस दा मुसि नजरगनी अकोई ड्राइवर से पुलिस का लोइना अकोई मखा ताना पाक्तकना अकोई चलगनी मणिपुर सरकार ने मैतई असे शेड्यूल ट्राइब लिस्ट दा यावहंदुना ट्राइबल ग्रुप अमनी हाइना लाउथोकपदा अयाबा पीरबदि सेंटर नसु अयाबा पीरनी हरे मसिगी मतंगदा उरिपोक लाई खुलेंबी कम्युनिटी हॉल दा शेड्यूल ट्राइब डिमांड कमिटी ऑफ मणिपुर न सिंधुना पाउगी मिफम अमा पांगथुखरे कमिटी की वर्किंग प्रेसिडेंट नाउदालेन खोंबना मैतई असे जनरल कैटेगरी दा लेबदगी चही कया खुदोंग साबा फंगदना लाखिबने मसि कोकनना बा होनामिनसे हाइके कमिटी की चेयरमैन मुहिंद्रोना MP Dr. T. Maine Yauna Committee की मेंबर सिंगना मसिगी मतंगदा भारत के प्राइम मिनिस्टर उनादुना कुपना वारी सानरबा मतुंगदा मैतई सिंगबो शेड्यूल ट्राइब लिस्ट ता यावहनबदा अयाबसी पिरखिबनि हारे स्टेट कैबिनेट कानगनु मोगी कमिटी को हारमिना अखोई इम्फान लाए होजी मणिपुर की प्रजा की खुद लेरे मणिपुर की प्रजा ने सेक्शन 3 मंगा अखोई मेंबर ओबियु अलगा फंड जु खाइबियु अलगा अखोइना नॉन वायलेंटली को हिंसा जुदा हिंसा नतबदा तोंगा मूवमेंट मणिपुर सरकार दा केबिनेट मैतई से ट्राइबल ओनसे प्राइम मिनिस्टर थारुसे प्राइम मिनिस्टर हाइरिसे मसी अखोई केबिनेट यारे हबिसे मसी यानसी अगस्त दा रैली असोबो मसतना मियामना मसिंग याम सतना अखोई मैतई से अखोई केनोदा अखोई ट्राइबल लिस्ट याहबियो हबिसे मसी तक्सनसी हाइरि चिंखम पई थौबैना पाउसे खरदा पॉपुलर फ्रंट ऑफ इंडिया मणिपुर स्टेट ना कम्युनल रायोट थोकनबा सिनगनु हाइरखिबा वाही अदुमग पॉपुलर फ्रंट ऑफ इंडिया ना हक्सिन लवी हाइरे पॉपुलर फ्रंट ऑफ इंडिया ना कम्युनल ओइबा याबा थबक थौरम अमता तौखिबा लेति हाइना खंगलकले लेबर डिपार्टमेंट अमदी मोइदांग पोक अवांग लेकाई वेबर्स एंड वर्कर्स यूनियन अनीना सिंधुना नोमगी ओइबा चाइल्ड लेबर अमदी बॉन्डेड लेबर करमना मुथतकनी अमदी मखोइगी याइफनबा थबक थौरम सिंग करमना पाइखकदगे हाइबगी मतंगदा अवेयरनेस प्रोग्राम अमांगसे मोइदांग पोक अवांग लेकाई कम्युनिटी हॉल द पांगथुखरे थौरम अदुदा लोक सभा की MP टी मैना कोंथौजम केंद्र की MLA के सरत अमदी मोइदांग पोक ग्राम पंचायत की प्रधान थोकसोम गंभीरना मथंगसिना चीफ गेस्ट ऑफ ऑनर ओइखे थौरम अदुदा वांगा की बसिंगना अंगांग सिंगबो मतौ करमना लाइरिक लाइसु निंगथीना तमहंदुना चाइल्ड लेबर अमदी बॉन्डेड लेबर करमना मुथतकनी हाइबगी मतंगदा सुगाइना वांगांग के MP Dr. T. Mainena माकी माइकेदगिसु हिरमसिगी मतंगदा पांगबयाबा मतेंग पांगनी फुंगदुखे इंटरनेशनल जस्टिस डे न लाकपदा प्रिपाकना मियाम दया प्रपोजल पिरकले लुबसिगी असिस्टेंट सेक्रेटरी पब्लिसिटी एंड प्रोपेगेंडा लेबाक ngakpa luwangna tholakpa cherol amada मालेंगी थाकता अचुंबा वायल फंगनबगी इहौ लाखिबा असे मियोइबगी अपुनबा पुवारीदा तुंग कोइबा तुंगलम चटलेबा चाउखटपा खुनाई अमा पुरकनबगी ख्वाइदगी मरु ओइरिबा मसाकसिंगी मरक्ता अमने मालेंगी अनि सुबा लंजाव फावबगी मनुंगदा मालेमदा पाक्तकनना थोखिबा मिनुंगसि यावदबा तमथिरबा थौदोकसिंगी महै ओइना इंटरनेशनल क्रिमिनल कोर्ट ICC लिंखटखिबने मालेंगी ओइबा वाखल मियेंग असिदा युमफम ओइरगा यूनाइटेड नेशंस जनरल असेंबली ना इंचोलिसिंगमा चमापल निफुनिपान गे डिसेंबर 9 दा कन्वेंशन पांगथोक्तुना मतम चुप्पगी ओइबा इंटरनेशनल क्रिमिनल ट्रिब्यूनल लिंखट हन्नबगे अहानबा खोंथांग लौखे कन्वेंशन गी चनी हुंफु सुबा वारेपता UN गी लीगल कमीशन ना मसिगी मरीदा तंगाई फदबा थबक पाखत हन्बगे लंबी यादखे कमीशन गी वाफम तारबा मतुंगदा UN जनरल असेंबली ना चना पथाप इथोकनबा कमिटी अमा लिंखटखे अमसुंग लोग मरी लेनबा वाफम सिंग नैनादुना इंचोलिसिंगमा चमापल यांखै माथोय अमसुंग यांखै हुमदोइदा ड्राफ्ट तौरबा मतुंगदा इंचोलिसिंगमा चमापल हुमुद्रा मरीदा स्टेचुट ड्राफ्ट तौखे जनरल असेंबली ना ICC की एडो कमिटी अमा सेमलगा मदुबु मुन्ना येंगसिलबा मतुंगदा प्रोबेटरी कमिटी अमना चाही अनि चुपना ड्राफ्ट तवन की हरे इंटरनेशनल जस्टिस डे पांगथोकपगी सिंथानिंगाय ओइबा अमदे हौकिबा चाही खरगी मनुंगदा इंटरनेशनल क्रिमिनल ट्रिब्यूनल सिंगना जेनोसाइड तौखिबगे वायल चथादुना चेराक पिखिबसिने कोड असिना लेबा कयागी लुचिंगबसिंग वायल बिचार चथादुना चेराक पिखिबगे वारोल चेरोल असिना मरिक चुमना थमलकले लंदम असिददी ICC ना अथिंगबा थमलिबा जेनोसाइड वार क्राइम अगेंस्ट ह्यूमैनिटी अमसुंग क्राइम ऑफ एग्रेशन गे थवोंग सिंग लेप्तना चथरे मिजा मियाम सिंग यावना मियोय कयाबु पाक्तकनना मिहात
genocide chathari nupi angang singi ikai khumnaba manganba mi pharaga mafam marang khan khidaba amadi sasinaba nongmai kapnaba micham miyam kaya paktaknana hatkhiba achina chingba tamthiraba crime kaya chathabagi damak India gi lengak loi sing amasung lamdam asigi lengak chupli pairiba sing loinana mihar mipun chathariba security force sing ase UN High Commissioner for Human Rights na Hai Kibagum Nongmadi ICC Natraga UN Security Council Lingba Tribunal gi Dr. Leptuna Mapunsi Chupa Kaisum Sangi Fado Oiba Haibasi Soidrabani Hare Numira Sina Lakpada UN na crime gi mayokta Paikat Liba Thabak Sing Asigi Manung Channa Aranba Toba Singbu Pharaga Wail Chathaduna Chairak Pinabagi Sangsil Liba Malem gi Thakki Khongjang Sing Asida Lamdam Asigi Miyam Hopna Saruk Yaminarase Chathari Bata Hoidaba crime asi Malem gi Thakta Pukatuna Khangalasi Hare Hauzik Sanabagi Pau Ngasigi Sanabagi Pauda MMTA Adventure Course Numitara Mathoini Chupna Lamdanda Laiba MI da Chatharakpa Umurarak Suba Adventure Course Ngasilushin Kre Punna trainer kuntratar una saruk yaduna Chatharakpa course ase Lushin Bagi Thauramda Umuraram Suba Mountain Brigade ki Commander Brigadier PC Nair Bisnupur District ki SPTS Radesham MMTA ki President Dr. L. Surjit Ahmadi Lamdan Village ki Chairman Khurei Pausu Saruk Yakhe Adventure course ase Lushin Bagi Thauramga Mari Lainana Brigadier PC Nair na Luchingduna MMI complex da Hauzik Sanabagi Thaurang Tauriba Tower gi mafam yengsin ke Adventure course asida saruk yariba trainer singna makhoi gi demonstration kaya su utke Adventure course asida trekking spider net obstacle jungle survival endurance map reading amadi boost craft na chingba kaya takpi tambi ke Thauramadu da MMTA gi member oirambata natana insolesingamaga chamapal humpumapal da Himalayan Mountaineering Institute ta mountaineering gi course loiraba veteran members sing okay course asida mai paklaba trainer sing da khudolpo sing supikhe Thauramadu da SP Radeshamna adventure course ase punsi da thengnarakadaba khudong thiba kaya mayoknabada achawa mateng oiba ngamgani masina tungda mapung phaba mi ama oibada achawa mateng oigani haiba wafam thamkhe Thauramadu da Brigadier PC Nayarna Miyobagi Punsida Changdaba Yadraba Kaya Adventure Course Asidagi Kanaba Fangani Masina Afaba Samasama Sembada Achoba Thaudang Logani Haiba Wafam Makatana Fungruke In this camp I'm sure in some way all of you young lot has been able to overcome some kind of scare, fright and has probably get you to be bolder. Don't forget that Salman Khan advertisement, I think it is for Mountain Dew or something, where he says, "Dar ke aage jeet hai." Remember that. So this is particularly true for the younger generation. And let me once again thank the organizers who are all here. Bajaj Alliance Life Insurance Co Limited na Sinduna Sahi Taramari dagi Tara Taruk Fawagi Manungda Laiba Angang Singi Oiba Mari Suba Junior Football Game ngasi Sangakham da Laiba Nerokagi Ground na Pangtokre Nong Magi Oiba Game aduda Angang Cham yang Khairom na Saruk Yakhe Game asidagi Angang Ahum Khangatuna Kolkata da East Zone gi Final Selection Yaugani Selection asidagi Amu Khangatlaba Angang Sing adu Germany Football Club na German da Numitara ni Chupna Chathagadaba coaching da Saruk Yahangani coaching asida Yauruba Angang Singna Mohan Bagan Academy da Lemna Football Sananabagi Damakta Leibagi Kudong Saba Pigadawri Ngasi game aduda India gi Saknairaba footballer Maitei Macha P Renedy Singh Gunabir Amadi Gauramangi Singhasu Saruk Yakhe Chathariba game asigi matangda Renedy na haikibada Chahi Nauriba Angang Singna Aphawba footballer Amamam Oinanaba Honabada game asina Chawna Mating Pangani haike I just want to say thanks to Bajaj Alliance for organizing a talent hunt for the kids like this, and this is a very good platform for the kids upcoming. So it will be a good thing. You know, it's not easy to select 3 players from 150. So even though whoever lucky ones who play very well here and they go to Calcutta and from there on and on to Germany, so it will be a very good thing for them. Game aduda saruk yakhiba Gauramangina chathariba game asida saruk yariba angang singna thawai yauna honarabadi aphawba footballer ama oinabagi khudong saba adu choidana phangani haike
really don't know because it's going to be like very tough competition because there are going to be only like three players selected from here, and they're going to go for the final selection like in Calcutta. That's what I've been told, and like there's already 150 players there, so it's going to be like very tough competition for among the kids there. So I hope I saw some of the kids are very talented, so I hope that there are coaches there, so we try to help each other, and I'm sure there'll be 3 or 4 or 5 guys, kids who are gonna selected and represent like Manipur and go for the final selection in Calcutta. So I wish them all the best. Bajaj Alliance ki manager Romesh na angang singbu football masana asida thawai yauksinaba amadi afaba football sanaroi sing khannabagi pandamda game ase pangthokpani phungdokhe. But this time definitely I think we'll get 1 or 2 good players to go to Germany. Definitely as they will be given a scholarship through youth development program. So they will definitely can create a career. They can make a career. Muay Thai Federation of India gi lamjing makhada Tamil Nadu Amateur Muay Thai Association sinduna July tang 15 dagi 19 fawba Chennai gi Bhilupuram city da pangthokadoriba Taramari Suba National Muay Thai Championship ta Manipur gi official mari yauna sanaroi taramanga na saruk yaba team gi maming lauthokre. Championship asidagi khangatlaba sanaroi singna ingsolishngani taramari gi Megi tang amadagi tara fawba Malaysia da pangthokadoriba IFMA World Muay Thai Championship ta Indian team sembada saruk yagani haina Manipur Amateur Muay Thai Council gi secretary na thadorokpa cherol amana khangalakle. Lagiba September gi tang kundagi kunithoi fawba Manipur na yumbu oiduna pangthokadoriba 32 suba National Senior Taekwondo Championship ta saruk yanaba Manipur team khannabagi damak lagliba July gi tang kunda Khumbal Lampak Indoor Stadium da ayuki pung 8 taba matamda pangthoklagani haina Publicity Secretary na thadorokpa cherol amana khangalakle. Akupa marol Khumbal Lampak ta leiba association dagi khangnaba yagani haide. Manipur Fencing Association sinduna July gi tang 19 dagi Khumbal Lampak Indoor Stadium da chatharakpa Mapan Suba Governor Cup ki ngasi sanakiba Cadet Boys EP da Sai RC gi Lupani M na Upagi Jingkhai Lembabu point 15 da Cadet Boys Sever da Sai RC gi TS Malem Jauna Manglem Jauna Upagi Ice Jingkhai Hunbabu point 15 da Cadet Girls Foil da Sai RC gi W Thoibina SA gi O Japani bu point 15 da Cadet Girls EP da KSSC gi OK Sanatombina Upagi Linthoibu point 15 da Cadet Girls Sever da Upagi TS Puspana Upagi S Hironbu point 15 da Men's Sever da Sai RC gi N Solikna SA gi N Chingchon Babu point 15 da amadi Men's Foil da Sai RC gi W Rosana KSSC gi Bikibu point 15 da maithiba piduna goal loke. Sam kakpagi mamal hengana lawba yaroi haina athingba piruba M Sugi mayokta akan aring singduna press conference tawrakpa ngamba haibase ngakna thoningai oide haina Friends na phongdorakli masina ahan banate aroi basu oiroi mitop na chatharakpa aran ba thawong singda lamdam masigi mapan gi kok panba mioi singna haktheng na natraga na koina na saugatuna makoida mathau hapagi thabak ase khwaidagi laibak thibani oirakli ba phiba masida mitop na pairi ba thabak sing aikhoi gi mina mahut sinnana ba khonagadabani iramdam gi miyam na suri ba sinpham da changduna mateng pangsi masi nationalism gi achumba lambi adumakni haina friends na lawe ILP phana chanaragasu lamdam sigi mina mitopki thaujal makhada hingadabani aikoi masel di chingthanagadabani haiba wakhalol adu thadokpa ngamdrabadi khunai asi soidana mutkhregani hare kada malom tuliyama unit hangdokre longjam ongbi pisakpu president oina wangkem ongbi tombibu general secretary oina khankre Sayasigi April amasung May gi walhoba PDS ki cheng ngasidagi Thawal district ki oina DC Thawal T Ranjit yauna Thawal bazar da yenthokpa hokre mioi amada kg da lupa 12 da kilo 10 phanganke APL gi miam da ahen ba chakthung oina chathari ba mobile sale ase Thawal Kendra gi mafam taretta loiraba matungda district asigi watlori ba Kendra mapanda makha tana chathagani hare
Kaisamthong Kendragi Manung Chanba Ward number Mapan Kaisamthong Thiam Laikai Lambi Matam Sangna Semjindana Lakpadu Lamdam Adongi Miyamna RK Sibasandragi Mating Logduna Semjin Kre Lamdam Adugi Miyo Amana Fongdorakpada Lambi Asi Sembinaba local MLA councillor member Singda Kayarak Hanna Haizarabasu Sembidabadagi RK Sibasandrana Miyamgi Awaba Yenglaga Semjin Vibagi Damak Apen Fongdoke Ngasi Yangasagi Pauda ICAR Lampel Pataki Pangba Paugi Matung Ina Ngasigi Kwaidagi Saba degree Celsius Kuntramapal Dasmik Mapan Kwaidagi Ingbana degree Celsius Kolumdoi Dasmik Mari Nungsita Yauba Ising Manugi Chang Ayuk da Chada Marfu Nungtildana Chada Humputaru Nongjugi Chang Nil Hauser Maru Pau Mukana Jiribam Tupul Imphal Railway Line in Solutiongani Tarataret Fawbagi Manungda Lushinanaba Manipur Chief Minister na North East Council Gimi Famda Taksin Kray District Consumers Dispute Redressal Forum gi President Khanbada Aran Bataurabadi and Yoiba Tabak Lahutkani Haina Ambagi President Kaidem Manina High Cray Amadi Social Welfare Department ki Asoi Belebana Employees Ingi Tha Tarani Thogi Tolop Pibangam Dabani Lieutenant Kongjang Sangsin Kigani Hari Ngasigo na di ISTV na Pizza Pau Matan Solution Jare Miyang Tabiri Basingbu Amukahana Kurumjare